ꯐꯝꯕꯪꯅꯔ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗ ꯐꯝꯂꯤ ꯃꯤꯠꯃꯥꯡꯗ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡ ꯈꯣꯏꯁꯥꯎꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯏ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯊꯛꯂꯝꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯥꯏꯅꯔꯤ ꯃꯉꯣꯟꯗ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯑꯣꯏꯔꯔꯦ ꯉꯁꯤꯁꯨ ꯔꯨꯕꯤꯒꯤ ꯋꯥꯈꯜꯗ ꯃꯌꯦꯛ ꯂꯥꯅ ꯍꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯁ ꯁꯣꯝꯗ ꯁꯤꯗꯣꯔꯦꯅꯦ ꯆꯦꯜꯂꯨꯅꯦ ꯁꯣꯝꯗ ꯑꯁ ꯕꯦꯝꯃ ꯔꯨꯕꯤ ꯀꯩ ꯍꯥꯏꯒꯦ ꯄꯨꯄꯨ ꯅꯃꯥꯟꯅꯕꯤ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯀꯥꯗ ꯂꯩꯌꯦ ꯄꯨꯄꯨ ꯁꯤꯗ ꯑꯗꯨꯝ ꯆꯪꯍꯟꯕꯤꯔꯣ ꯃꯃꯤꯠꯇꯨꯗꯤ ꯁ꯭ꯀ꯭ꯔꯤꯟꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ ꯀꯧꯔꯛꯂꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕ ꯃꯤꯗꯨꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯁꯨ ꯔꯨꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯦ ꯁꯥꯟꯅꯔꯤꯕ ꯒꯦꯝꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯂꯨꯞꯈ꯭ꯔꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯃꯥꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯁꯥꯟꯅꯔꯝꯕ ꯔꯨꯕꯤ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯃꯉꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯍꯪꯂꯛꯈꯤꯕꯅꯤ ꯍꯦ ꯀꯩꯗꯧꯔꯒꯦ ꯂꯤꯌꯥꯁꯦ ꯀꯩꯗꯧꯔꯒꯦꯕ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯛꯈꯤ ꯂꯥꯏꯕꯛꯇ ꯆꯣꯏꯅ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯛꯊꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯂꯣꯠꯁꯤꯟꯅꯕ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯔꯨꯕꯤꯅꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯨꯝꯂꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯍꯥꯏꯔꯛꯈꯤꯕꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯞꯅ ꯆꯠꯈ꯭ꯔꯦ ꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯀꯅꯥꯕꯣ ꯀꯗꯥꯏꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯣꯟꯊꯔꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯇꯅꯤꯛ ꯈꯨꯝꯂꯛꯈꯤꯕꯅꯤ ꯆꯠꯈ꯭ꯔꯦ ꯃꯥꯗꯣ ꯄꯣꯟꯗꯤꯆꯦꯔꯤꯗ ꯑꯦꯗꯃꯤꯁꯟ ꯐꯪꯉꯤ ꯍꯥꯏ ꯆꯠꯈ꯭ꯔꯦ ꯇꯦꯟꯇꯛꯅ ꯇꯝꯂꯤꯕ ꯋꯥꯔꯤꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯦ ꯊꯧꯁꯥꯗꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯁꯨꯇꯤ ꯃꯇꯝꯗ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯎꯅꯅꯤ ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯁꯨꯈꯟ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯂꯤꯌꯥ ꯑꯃꯨꯛꯁꯨ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯔꯗꯨꯅ ꯊꯨꯅꯃꯛ ꯈꯨꯝꯂꯛꯈꯤ ꯅꯠꯇꯦ ꯍꯜꯂꯛꯑꯔꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯔꯨꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯚꯥꯞ ꯇꯥꯗꯦ ꯃꯇꯠ ꯇꯝꯂꯤꯕ ꯁꯝꯅꯗꯕ ꯂꯤꯌꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯃꯍꯥꯛ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕꯒꯨꯝ ꯂꯤꯌꯥ ꯔꯨꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯃꯨꯛꯅꯩ ꯑꯗꯨꯕꯨ ꯔꯨꯕꯤꯗꯤ ꯁ꯭ꯄꯣꯔꯠꯁꯨ ꯁꯥꯟꯅꯕꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯥꯅ ꯍꯦꯜꯂꯤ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯤꯌꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯂꯞ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯐꯣꯟꯗꯨ ꯊꯨꯅ ꯃꯦꯠꯂꯤ ꯔꯤꯡ ꯆꯠꯂꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯁꯨ ꯊꯥꯗꯣꯛꯏ ꯃꯨꯛꯂꯝꯕ ꯂꯤꯌꯥꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯜꯂꯣ ꯂꯝꯌꯥꯟꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩ ꯁꯣꯝꯗ ꯀꯣꯛꯀ ꯉꯥꯎꯔꯤꯅꯦ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯇꯥꯔꯒ ꯂꯝꯌꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯔꯨꯕꯤ ꯅꯃꯥꯟꯅꯕꯤꯗꯣ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨ ꯍꯣꯏꯅꯦ ꯑꯗꯣ ꯅꯣꯏꯅꯤ ꯀꯩꯒꯤ ꯁꯥꯎꯅꯩꯅꯣꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯅꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯅꯔꯤꯗꯨꯅꯤ ꯉꯥꯡꯂꯤꯕ ꯔꯨꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯔꯛ ꯊꯠꯈꯤꯕꯅꯤ ꯂꯝꯌꯥꯟꯕꯅ ꯔꯨꯕꯤ ꯃꯔꯝꯁꯦ ꯃꯗꯨꯒꯤ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯩꯔꯤꯕ ꯃꯥꯒꯤ ꯃꯍꯩ ꯑꯦꯛꯖꯥꯝꯗ ꯐꯪꯂꯤꯕ ꯃꯥꯒꯤ ꯃꯥꯔꯛꯁꯤꯡꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯍꯜꯂꯒꯦ ꯈꯜꯂꯤꯔꯣ ꯃꯥꯕꯣ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯥꯎ ꯊꯥꯖꯤꯜꯂꯝꯗꯦ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯁꯨ ꯊꯥꯗꯣꯛꯄꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯌꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯔꯨꯕꯤ ꯄꯥꯈꯠꯅ ꯂꯤꯌꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯂꯝꯌꯥꯟꯕ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯁꯥꯎꯔꯞꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯐꯝꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯆꯥꯎꯈꯠꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯊꯔꯛꯂꯦ ꯁꯤꯗꯕꯨ ꯃꯥꯅ ꯀꯔꯤ ꯐ꯭ꯌꯨꯆꯔ ꯎꯗꯅ ꯃꯥꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯤꯅꯣ ꯁꯤꯅꯤ ꯑꯩꯁꯨ ꯃꯥꯅ ꯃꯔꯛꯇ ꯀꯃꯔꯁꯤꯌꯦꯜ ꯐꯣꯇꯣꯁꯨꯠ ꯆꯠꯄ ꯐꯤल्मꯗ ꯁꯥꯏड ꯔꯣꯜꯒꯨꯝꯕ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯃꯥꯒꯤ ꯄꯥꯝꯖꯕꯅꯤ ꯈꯟꯗꯅ ꯑꯗꯨꯕꯨ ꯃꯁꯤꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯍꯧꯅꯤ ꯂꯝꯌꯥꯟꯕ ꯍꯦꯟꯃꯜꯂꯦ ꯅꯪꯒꯤꯗꯣ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯅꯤ ꯔꯨꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯂꯤꯌꯥ ꯔꯨꯕꯤꯒꯤ ꯃꯈꯨꯠꯄꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯇꯣꯛꯂꯣ ꯍꯥꯏꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯑꯗꯨꯕꯨ ꯔꯨꯕꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯈꯤꯗꯦ ꯂꯝꯌꯥꯟꯕ
ꯊꯕꯛ ꯑꯃꯕꯨ ꯄꯣꯠꯁꯛ ꯑꯃꯕꯨ ꯁꯣꯏꯔꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯁꯤꯟꯗꯨꯅ ꯍꯦꯟꯅ ꯐꯒꯠꯅꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯨꯅ ꯆꯨꯝꯗꯕ꯭ꯔꯥꯅꯦ? ꯂꯝꯌꯥꯟꯕ ꯃꯗꯨ ꯇꯥꯔꯒ ꯇꯥꯏꯌꯣꯟꯅꯕ ꯔꯣꯝꯗ ꯍꯦꯟꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯛꯑꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ꯫ ꯀꯣꯛꯇꯤ ꯅꯣꯏꯅꯤꯃꯛ ꯂꯣꯏ ꯂꯩꯈꯠꯂꯤꯅꯦ ꯍꯥ? ꯑꯗꯨꯏꯅꯦ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯗꯣ꯫ ꯔꯨꯕꯤ, ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯌꯥꯗꯕꯅꯤ꯫ ꯋꯥꯔꯤꯗ ꯁꯩꯔꯦꯡꯗ ꯐꯖꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯣ ꯑꯁꯦꯡꯕꯗꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯅꯤꯗꯣ ꯃꯥꯟꯅꯗ꯭ꯔꯗꯤ ꯄꯟꯊꯨꯡꯐꯝꯁꯨ ꯃꯥꯟꯅꯗꯕ ꯇꯥꯕꯅꯤ꯫ ꯂꯝꯌꯥꯟꯕ, ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯔꯨꯕꯤꯅ ꯂꯦꯞꯄꯣ ꯍꯥꯏꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯁꯤꯟꯅꯗꯦ꯫ ꯂꯝꯌꯥꯟꯕ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯉꯥꯡꯗꯨꯅ ꯂꯩ꯫ ꯑꯣꯏ, ꯅꯃꯥꯟꯅꯕꯤꯗꯣ ꯃꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯏꯍꯧꯒꯗꯕꯗꯣ ꯀꯟꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯒꯅ ꯃꯥꯡꯖꯔꯤꯗꯅ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯒꯣꯜꯁ, ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯇ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯑꯔꯣꯏꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯔꯨꯕꯤꯒꯤ ꯈꯨꯠꯇꯒꯤ ꯂꯤꯌꯥꯅ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯁꯥꯐꯨ ꯀꯟꯅ ꯂꯪꯈꯤꯕꯅꯤ꯫ ꯂꯩꯃꯥꯏꯗ ꯐꯣꯟꯗꯨ ꯇꯥꯔꯒ ꯀꯥꯏꯔꯒ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯂꯤꯌꯥ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯐꯣꯟꯗꯨ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯊꯠꯂꯤ꯫ ꯂꯝꯌꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯂꯤꯕ ꯄꯣꯠꯁꯛꯇꯨꯗ ꯃꯍꯥꯛꯃꯛꯅꯤ ꯈꯟꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯛꯂꯤꯕ ꯃꯥꯜꯂꯤ꯫ ꯔꯨꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯂꯤꯌꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯕꯅ ꯅꯤꯛꯂꯤꯕ ꯃꯁꯥꯗꯣ ꯐꯥꯊꯅꯕ ꯂꯤꯌꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯈꯣꯏ ꯑꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯤꯌꯥ ꯃꯨꯛꯂꯝꯕ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯂꯦꯞꯅ ꯂꯦꯞꯅ ꯔꯨꯕꯤꯗ ꯉꯥꯊꯔꯛꯏ꯫ ꯄꯤꯔꯥꯡ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯈꯤ꯫ ꯂꯣꯟꯊꯣꯛꯇꯕ ꯊꯃꯣꯏ ꯃꯥꯒꯤ ꯃꯔꯣꯜꯅꯤ ꯄꯤꯔꯥꯡ ꯃꯥꯅ ꯄꯥꯎꯗꯝꯂꯤꯕꯁꯤ꯫ ꯃꯥꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯁꯤꯟꯊꯕ ꯎꯕꯗ ꯔꯨꯕꯤꯒꯤ ꯊꯃꯣꯏꯁꯨ ꯃꯈꯣꯜ ꯊꯣꯛꯇ ꯃꯅꯨꯡꯗ ꯇꯦꯡꯊꯥꯔꯤꯕꯅꯤ꯫ ꯂꯤꯌꯥꯒꯤ ꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯔꯨꯕꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯣꯟꯖꯈꯤꯕꯅꯤ꯫ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯔꯨꯕꯤ, ꯔꯨꯕꯤ! ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯔꯨꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯁꯥꯐꯨ ꯀꯟꯅ ꯊꯕꯥꯛꯇ ꯈꯪꯏꯟ ꯏꯜꯂꯤ꯫ ꯅꯪ ꯀꯩꯗꯧꯔ ꯂꯩꯒꯦ? ꯕꯣꯗꯤꯒꯥꯔꯗ ꯅꯠꯇ꯭ꯔꯣ ꯅꯪ? ꯀꯥꯏ ꯆꯠꯂꯨꯒꯦꯕ? ꯀꯗꯥꯏ ꯂꯩꯔꯨꯒꯦꯕ? ꯌꯥꯏꯆꯦꯟꯕ ꯍꯟꯗꯨꯅ ꯈꯨꯝꯗꯦ, ꯋꯥ ꯉꯥꯡꯗꯦ, ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯥꯎꯔꯤꯕ ꯔꯨꯕꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯔꯨꯕꯤ, ꯍꯦ, ꯌꯥꯔꯦ, ꯁꯤ ꯃꯄꯥꯟ ꯃꯤ ꯌꯥꯝ ꯂꯩ꯫ ꯃꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛ ꯔꯨꯕꯤꯅ ꯂꯥꯎꯔꯛꯏ꯫ ꯈꯥꯒꯦꯝꯕ, ꯅꯪꯒꯤ ꯔꯦꯄ꯭ꯌꯨꯇꯦꯁꯟꯗꯨꯗꯒꯤ ꯑꯩꯒꯤ ꯂꯤꯌꯥꯅ ꯍꯦꯟꯅ ꯂꯨꯏ꯫ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯈꯪꯉꯣꯏ꯫ ꯅꯣꯏ ꯈꯪꯉꯣꯏ꯫ ꯆꯨꯝꯃꯤ, ꯁꯥꯎꯅꯤꯡꯕꯒꯤ ꯈꯣꯜꯂꯥꯎꯅꯤ, ꯄꯦꯟꯖꯗꯕꯒꯤ ꯋꯥꯀꯠꯅꯤ, ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯥꯏꯅꯔꯤꯕꯅꯤ꯫ ꯎꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ? ꯔꯨꯕꯤ, ꯑꯩꯈꯣꯏꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯕꯤ ꯃꯥꯕꯨ ꯁꯪꯕꯗꯨꯗ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯆꯠꯂꯨꯕꯅꯤ꯫ ꯔꯨꯕꯤ ꯑꯃꯨꯛꯁꯨ ꯁꯥꯎꯔꯪꯅꯅ, ꯗꯦꯠꯁ ꯍꯤꯁ ꯗ꯭ꯌꯨꯇꯤ, ꯂꯩꯒꯗꯕꯅꯤ, ꯁꯪꯒꯗꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯈꯨꯗꯤꯡ꯫ ꯊꯧꯁꯥꯈꯤꯗꯕ ꯃꯤꯀꯨꯞ ꯈꯔꯗꯨꯅ ꯂꯤꯌꯥꯗ ꯀꯔꯤ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯆꯍꯤ ꯀꯌꯥ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯄꯗ ꯃꯥ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ꯫ ꯔꯨꯕꯤ ꯃꯁꯥꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯋꯥ ꯉꯥꯡꯕꯗ ꯅꯤꯛꯂꯕꯅꯤ꯫ ꯈꯥꯒꯦꯝꯕ ꯔꯨꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯎꯔꯁꯤ ꯂꯥꯛ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯇꯥꯔꯒꯦ꯫ ꯈꯥꯒꯦꯝꯕꯅ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯋꯤ꯫ ꯔꯨꯕꯤ ꯌꯥꯏꯆꯦꯟꯕꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯈꯥꯒꯦꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯌꯥꯏꯆꯦꯟꯕꯁꯨ ꯋꯥ ꯉꯥꯡꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯁꯥꯔꯤꯕ VIP ꯂꯣꯟꯁꯇꯨꯗ ꯃꯈꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯑꯆꯤꯛꯄꯗꯨꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯁꯣꯔꯤ꯫ ꯔꯨꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯁꯥꯎꯅ ꯌꯥꯏꯆꯦꯟꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯔꯛ ꯊꯠꯂꯗꯨꯅ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯈꯟꯅꯁꯤ꯫ ꯔꯨꯕꯤ ꯐꯤꯡꯅ, ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨ ꯅꯈꯣꯏ ꯄꯥꯕꯨꯡꯅꯤ꯫ ꯈꯥꯒꯦꯝꯕ, ꯉꯁꯤꯃꯛ ꯂꯤꯌꯥꯕꯨ ꯗꯤꯆꯥꯔꯖ ꯇꯧꯍꯜꯂꯨ꯫ ꯈꯥꯒꯦꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯔꯨꯕꯤ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯃꯗꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯩꯒꯤ? ꯀꯔꯤ ꯃꯔꯝꯒꯤ? ꯅꯪ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯤ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯔꯨꯕꯤ, ꯑꯍꯥꯟꯕꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ꯫ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯏꯟꯗꯁꯇ꯭ꯔꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯌꯥꯝꯅ ꯁꯤꯟꯁꯤꯌꯔ ꯑꯣꯏꯖꯕ ꯃꯤꯁꯛꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯟꯒ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯒ ꯑꯅꯤꯁꯤ ꯌꯥꯟꯁꯤꯟꯅꯕ ꯃꯍꯥꯛ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫
ꯌꯨꯝꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅ ꯃꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯁꯦꯟꯅꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯃꯗꯨꯁꯨ ꯌꯥꯔꯣꯏ꯫ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯔꯨꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯗꯤ ꯁꯨꯝ ꯌꯦꯡꯉ ꯂꯩꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ? ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯡꯒꯅꯤ, ꯃꯐꯝꯁꯤꯗꯗꯤ ꯁꯨꯛꯂꯩ ꯂꯩꯍꯜꯂꯣꯏ꯫ ꯔꯨꯕꯤ, ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯔꯣꯏꯅꯦ꯫ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯀꯝꯗꯧꯏ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯂꯤꯌꯥꯁꯤ ꯁꯦꯂꯤꯕ꯭रिꯇꯤ ꯑꯃꯅꯤ ꯀꯥꯎꯒꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯗꯥꯝ ꯖꯨꯅꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯁꯨ ꯊꯥꯖꯕ ꯊꯝꯃꯨ꯫ ꯃꯥꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯔꯨꯕꯤ ꯁꯥꯎꯔꯪꯅꯅ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ꯫ ꯐꯅ ꯀꯨꯏꯅ ꯎꯪꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯨ ꯌꯥꯏꯆꯦꯟꯕꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯅ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯅꯨꯡꯉꯥꯏꯕꯅ ꯃꯁꯤꯡ ꯍꯦꯜꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯕꯨ ꯃꯥꯡꯍꯟꯈꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯔꯨꯕꯤꯁꯨ ꯈꯥꯒꯦꯝꯕꯁꯨ ꯌꯥꯏꯆꯦꯟꯕꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯍꯜꯂꯤ꯫ ꯆꯨꯝꯃꯤ ꯍꯥꯏꯔꯤꯕꯅꯤ, ꯌꯥꯅꯤꯡꯏ ꯍꯥꯏꯔꯤꯕꯅꯤ, ꯀꯝꯗꯧꯅ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯃꯤꯠ ꯑꯅꯤꯗꯨꯅ ꯈꯧꯔꯥꯡꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯃꯈꯣꯏꯁꯨ ꯈꯪꯏ, ꯂꯤꯌꯥꯒꯤ ꯋꯥꯈꯜꯒꯤ ꯁꯩꯗꯥꯡꯐꯝ, ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯀꯗꯥꯏꯗ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨꯃꯗꯤ꯫ ꯂꯤꯌꯥ, ꯂꯤꯌꯥ, ꯂꯤꯌꯥ꯫ ꯃꯅꯥꯛꯇꯁꯨ ꯅꯛꯅ ꯂꯩꯅꯤꯡꯕ, ꯃꯅꯥꯛꯇꯒꯤꯁꯨ लापनासु लेनिंगबा, मातगी वखलसु खनिंगबा, मागी वखलदगी नाथैदुना चटपसु पांबा, मसिबु ओइथोकपा यागदौरिब्रा, याइचेनबा नंगबु ngamgadौरिब्रा, करी फिरेप लौदुना पुम्नमक्सिबु मायोकनगदौरि, वखलगा थमोइगा थौरि चिंबि सानरिबसि कनानाबु ngamgadौरिबनो। नाइतोम फमली ममित उशिंदुना जुनी खुत्ता ग्लास अमा पाइरगा हाइफेट उंगदुना सानबगुमसु तौरि। वाखलना मंगलिंगैदा इमुंगदा मी चंगलकपदुसु खंगहौद्रा माले। तुंग ओंथोक्तुना फमलिबि जुनीबु सखेन मैहाक तुमिन येंगदुना ले। अशुम येंगलंबदगी नाकंदा खिल्लिबा मैकलेनगी बोतलदु उरे। तंखाइमुक याउरिबा विस्की बोतलदु चंगसिंदुना ताप पाइरगा फ्लोर मथक्तुदा जोरो जोरो हाइदोइ। मखोलदु ताबदा जुनी खंगप्रे खंगी। कइनो सखेन कइनो ngaurabo toidubo। साउरंगना मुक्सु जुनीगी मखुत्तगी ग्लासदु सुमुल्ली। नंगनी ngaurabo हाइरिसि थोइबिसना कइनो नंगना पामिसिबो कइनो अइबु मुक्ता भाब ताहल। जुनी तासिनदा हौगत्तुना सखेनगी मखुत्तगी ग्लासदो मुन्नबा तौइ। सखेन साउना जुनीगी खुदांग चिंगदुना चौक्रीदुदा अमुक फमहल्ली। सोर सांगना सांगना होंदुना ngaiहak masabu फाथनबा होतनै। तपना हाइरई थेमलदुना मु थोइबिसना अइ वरी लोइना तार नुपीदो मुक ngarangsु लाए हेबा नत्रो। मीडियादा लीक ओइदनबा अइना फनबदि सिनख्रबन अदुबो असुमना सुम तौबदि यार। थोइबिसना कइनो नंगना पामबदो हाइ। जुनी ममाइदो नाकन खजिक लैथोकलगा खुमले। अइ केमता पामदे केमता तौबिन। सखेन हंदमुक्ति फाथबा ngamdraduna खंगलाव लाउरे। मदु यारोइ नंगी अदम कनबदो मदु यारोइ हेबा। मदुदा जुनी सोमुक संगतुना खुमले। अइ करी तौ हाइबनो करी मुक तौ हनिंगलिबनो अइ केमता पामदे हाइरेदना। सखेन मकुक पाइरदुना मासु जुनीगी नाकंदा फमथरे। जुनीगी मखुतपो चेतना पाइसिनदुना तपना हाइरे। थोइबिसना नंगनबु यारबदि कोर्टा केस तौसे हाइरबसु तौसे। अइखोइनसु सोइदना ngamगनि अइबु थाजु नमाना जागी अइ लेरिबसिदि। जुनी साउरंगनना सखेनगी मखुतो कंथतले। अदुगा केस तौदोइबा अदुगा करी इचासे मया मांगदे योनबदुरो पामिसे कयम यामना इकाइबा नंगहनखिगे हाइबनो। थोइबिसना मदु हाइबा नत्तेने सुकुइबा मतमसे सुमना सुम लेरक्ले यारे अइ केमता पामदे केमता तानिंगद्रे इमा इचागी वाफमने सिदि यारे चक्रो। सखेन ngasi somuk tawfam khangde ngasi somuk जुनीगी मफमदा माइथेरि। साफु कन्ना ग्लास तो टेबल दा थनमलगा होगले। चटलमदाइदा तबना मसिमदे हाइरमे। फरे अइ कैसु हाइरर नमाना चागी मरक्ता अइ येतलर अदुबु नसाना नसाबु अवाबु पीगन हक्चांग हेना सोक्चिनबा थबक्ति तौगन नंगीदमक हिंग्लिबा पुन्सिसे वाहनथोकले हंदनबा तौबिगन। खुमलुद्रे हंदक्ते मदुगी पाउखुम पीदबना चुमलनी खल्लमाले। चटख्रसनु महक्सु नाइतोम लेहौरगे खल्ली। हौगत्तुना चटली थांगले खोंथांगसु तपना तपना। मथक्ता तोंगाना थमलिबा कादो तमना चटले। मागी लाई येकपगी कादुनी थोंगदो हांगदोक्तुना चंगले। माइकई मरीमक कादो सिन थुंगना
ꯃꯈꯜ ꯀꯌꯥꯒꯤ ꯃꯆꯨꯁꯤꯡꯅ ꯂꯩꯇꯦꯡꯂꯤ꯫ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯑꯀꯛꯅꯕ ꯂꯥꯏ ꯑꯃꯗ ꯀꯨꯏꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯑꯉꯥꯎꯕꯤꯒꯨꯝ ꯍꯦꯛ ꯍꯦꯛ ꯅꯣꯛꯂꯤ꯫ ꯈꯔ ꯑꯃꯗꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ ꯗꯗꯥ, ꯅꯪꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯉꯁꯤꯁꯨ ꯇꯠꯇꯅ ꯀꯥꯏꯍꯧꯔꯤ, ꯇꯠꯇꯅꯁꯨ ꯑꯣꯠꯂꯦ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯡꯗꯨꯗ꯫ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯖꯨꯅꯤ ꯆꯪꯁꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯕ꯭ꯔꯁꯇꯨ ꯄꯥꯏꯈꯠꯂꯨꯏ꯫ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯦꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯨꯁꯤꯡꯗꯨ ꯌꯦꯡꯂꯒ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕ꯭ꯔꯁꯇꯨ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯥꯊꯦꯛ ꯅꯥꯏꯅ ꯍꯥꯏꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯈꯤ꯫ ꯄꯥꯏꯔꯤꯕ ꯕ꯭ꯔꯁꯇꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯠꯇꯦ, ꯃꯆꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩ꯫ ꯃꯆꯨ ꯅꯍꯥꯛ ꯑꯩ ꯌꯦꯛꯅꯕꯅꯤ꯫ ꯃꯆꯨ ꯅꯍꯥꯛꯅ ꯏꯆꯥꯕꯨ ꯑꯣꯠꯄꯅꯤ꯫ ꯃꯆꯨ ꯅꯍꯥꯛ ꯑꯩ ꯌꯦꯛꯅꯕꯅꯤ꯫ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯉꯥꯎꯕꯤꯒꯨꯝ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯔꯦꯝꯅꯕꯒꯨꯝ ꯂꯥꯎꯔꯛꯂꯤ꯫ ꯃꯆꯨ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯃꯤꯗꯤ ꯀꯝꯗꯧꯅ ꯌꯦꯛꯂꯝꯒꯅꯤ? ꯃꯆꯨ ꯃꯍꯥꯛ ꯂꯩꯔꯝꯕꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯏꯕꯪꯁꯤꯗ ꯃꯃꯤꯁꯤꯡꯗꯨ ꯃꯨꯠꯅꯥꯏꯗꯅ ꯊꯝꯕ ꯉꯝꯂꯤꯕ꯫ ꯍꯧꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ꯫ ꯖꯨꯅꯤ ꯂꯥꯏꯁꯤꯡꯗꯨꯕꯨ ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯌꯥꯏꯗ ꯒꯤꯠ ꯐꯝꯊꯈꯤ꯫ ꯃꯊꯟꯇ ꯃꯥꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤ, ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ꯫ ꯂꯪꯗꯥꯏꯗ ꯂꯦꯞꯂꯤ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤꯒꯨꯝ꯫ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯝꯕꯗꯣ ꯀꯥꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯤꯌꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯝꯂꯤꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯟꯇꯤ, ꯏꯍꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪ ꯄꯣꯊꯥꯕꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯇꯨꯝꯃꯟꯗꯅ ꯋꯥꯔꯦ꯫ ꯑꯗꯣ ꯑꯟꯇꯤ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯄꯥꯝꯃꯤ? ꯑꯃꯥꯗꯤ? ꯑꯃꯥ ꯂꯥꯛꯇꯕ꯭ꯔꯣ? ꯈꯧꯔꯥꯡꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯅꯤ꯫ ꯈꯪꯗꯦꯅꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯉꯁꯥꯏꯗꯩ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯈꯠꯇꯦ꯫ ꯑꯩꯗꯤ ꯃꯥ ꯍꯥꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯂꯝꯃꯗ꯭ꯔꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅꯤ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯑꯁꯥ ꯑꯃꯗ ꯂꯩꯔꯝꯕ ꯂꯤꯌꯥꯗꯣ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈꯤꯕꯅꯤ꯫ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯀꯤꯇꯥꯅ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯔꯝꯅꯤꯁꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯆꯅꯤꯌꯦ꯫ ꯏꯍꯦ, ꯇꯨꯝꯃꯨꯕꯒꯤꯔ ꯅꯁꯝ ꯅꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯦꯅꯦ? ꯀꯗꯥꯏ ꯀꯗꯥꯏ ꯑꯟꯇꯤ ꯌꯦꯡꯒꯦꯁꯦ꯫ ꯅꯤꯀꯤꯇꯥ ꯆꯪꯁꯤꯟꯗꯨꯅ ꯂꯤꯌꯥꯒꯤ ꯃꯁꯝꯗꯨ ꯁꯦꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯀꯦꯖꯕꯁꯤ ꯃꯥꯒꯤ ꯑꯃꯥꯗ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯉꯝꯂꯣꯏ, ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯕꯣꯕꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯀꯤꯇꯥꯗ ꯁꯝ ꯍꯥꯠꯅꯕ ꯍꯦꯌꯔ ꯕ꯭ꯔꯁꯇꯨ ꯄꯤꯔꯛꯏ꯫ ꯅꯤꯀꯤꯇꯥ ꯂꯧꯔꯗꯨꯅ ꯂꯤꯌꯥꯒꯤ ꯃꯁꯝꯗꯨ ꯃꯑꯣꯡ ꯇꯥꯅ ꯍꯥꯠꯄꯤꯔꯤ꯫ ꯗꯥ ꯕꯣꯕꯣ, ꯃꯤꯡꯁꯦꯜꯗꯤ? ꯃꯤꯡꯁꯦꯜ ꯌꯦꯡꯒꯦ꯫ ꯂꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯕꯣꯕꯣ ꯃꯆꯤ ꯂꯦꯡꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯁꯝ ꯍꯥꯠꯂꯤꯁꯦ ꯃꯤꯡꯁꯦꯜ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ, ꯃꯤꯡꯁꯦꯜꯗꯤ? ꯕꯣꯕꯣ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯩꯅꯣ, ꯀꯥꯁꯤꯗ ꯃꯤꯡꯁꯦꯜ ꯊꯝꯕ ꯌꯥꯗꯦꯅ ꯍꯥꯏ꯫ ꯏ, ꯀꯩꯅꯣ ꯃꯤꯡꯁꯦꯜ ꯊꯝꯕ ꯌꯥꯗꯦꯕꯣ? ꯕꯣꯕꯣ ꯇꯧꯐꯝ ꯈꯪꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯥꯏꯜꯗꯨ ꯂꯧꯈꯠꯇꯨꯅ ꯆꯦꯅꯥ ꯈꯔ ꯍꯥꯡꯇꯣꯛꯂꯒ ꯅꯤꯀꯤꯇꯥꯗ ꯎꯠꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯤꯀꯤꯇꯥꯁꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯤꯌꯥꯁꯨ ꯈꯪꯅꯤꯡꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯐꯥꯏꯜꯗꯨꯗ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯍꯦꯛ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯏ, ꯀꯩꯅꯣ? ꯇ꯭ꯔꯤꯠꯃꯦꯟꯁꯤꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯌꯥꯗꯕ? ꯋꯥ, ꯀꯩ ꯇ꯭ꯔꯤꯠꯃꯦꯟꯅꯣ? ꯀꯩ ꯗꯣꯛꯇꯔꯅꯣ? ꯑꯟꯇꯤ, ꯑꯩ ꯃꯁꯤꯒꯤ ꯗꯣꯛꯇꯔꯁꯤꯒꯤ ꯃꯈꯥꯗ ꯂꯥꯌꯦꯡꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯅꯤꯀꯤꯇꯥ ꯇꯧꯐꯝ ꯈꯪꯗ ꯉꯛꯆꯥꯟꯅꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯕꯣꯕꯣꯗ ꯑꯃꯨꯛ ꯌꯦꯡ, ꯄꯩꯊꯣꯛꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯂꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡ꯫ ꯃꯆꯤꯟ ꯃꯆꯥꯗꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯛꯄꯒ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥꯗꯨꯗ ꯑꯗꯨꯝ ꯄꯪꯊꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯤꯀꯤꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯏꯁꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯍꯜꯂꯣ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ꯫ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯌꯥꯏꯁꯅꯥꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯇꯥꯕꯒ ꯈꯨꯝꯂꯛꯈꯤꯕꯅꯤ꯫ ꯀꯔꯤ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯦ ꯃꯗꯨꯏ ꯑꯉꯥꯡꯗꯨꯅ? ꯃꯥꯒꯤꯁꯤꯗ ꯀꯩꯅꯣ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯐꯥꯏꯜꯁꯤꯗ ꯏꯔꯤꯁꯤꯕꯣ? ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯌꯥꯏꯁꯅꯥꯅ ꯃꯔꯛ ꯐꯠꯊꯠꯇꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯣ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯒꯤ ꯑꯦꯗꯚꯥꯏꯁꯅꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ꯫ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯒꯅꯨ꯫
Mabu wakhal chaithokdana thamba nungaina lehanba maduni maru oiribase. Yare yare ai thabak yami thamage ko. Makha taba nangdringai Yaishna du kol kakre. Mai thiraba lanmi amagum Nikita mamaidu tapna leithoraktuna Lia de yengle. Meeting dugi artha khangladuna Lia saurangnana masamdo amuk suru naiduna ifa fahalli. Ihe kaino toidubo. Angang siga chap hek manai moisu. Kadai somdo onsilause nasamdo sembige. Thong manakta leptuna leiriba YAICHENBA Nikita ga Lia ga gi kezaba oina jaba matau singri yenglambani. Mahak manung changlaroige ningle. Makhongdu tapna thangduna VIP lounge leiba adomda amuka khale. Mafamduda mahak mathanta phami. Rubidi leiramdre chetkraba mali. Khagemba sukadomda chetkrabano khangdre. Thariba duna magi wakhaldi ingthahanba ngamde. Achikpaduda tumin ungduna famli. Kari wakhaldagino fondu lauthokduna Liagi account changduna yenglubani. Iriba comment singdo chingthaduna yengi. Anti-fan singna iriba head comment singdo pabada YAICHENBA fondu kanna paisilaga asawba khangi. Makoina karibu khangdana mi amagi maramda asuk thina nganglibano. Tonto del culo. Spanish tani mana sauna nganglibado. Mexico da kuina leirakpana YAICHENBA Spanish sidi magi mamalon gum oirabani. Tungda ishing bottle ama paiduna changlakliba khagemba so YAICHENBA na sauna Spanish ta nganglibado taraduna prap changsinduna yeng. Makutagi fondo tap muli. Si mayam se yenga kaidoge habano amuk mi phunage habro. Makutsingda amukhana iba ngamdanaba thudektoiba. Tamatri. Khagemba khangi magi marup yam saure haiba mana Spanish ngangduna mi bu cheiba horaklabade magi asawba ayorabani. Sisi ising se khara thausi amta tap thau. Ising bottle do YAICHENBA da insinduna piri. Khagemba fonduda kari no metladuna YAICHENBA da udlei. Sigumba si wene yeng. Kaino haiduna YAICHENBA magi fondo Khagemba dagi lauduna yeng. Video mani 4.7 million views ni video do. Play the kid namduna video do yeng. Ahanbada yam khraba miyam sing ulei. Fan mit kumba ama oiba mali mathangda utlei saktam do. Lia gi saktam. Thangnaba mikopda makhot thangatuna makhot masa thekduna karino ama utpagum tauri. YAICHENBA tauribado ahanbada bhab tade. Adubo madugi matung tarakpaduni angakpa ama oikhibado. Magi mangda lepliba nupi machaduna nokmi taureduna maso makhot masa haiduna harauna karigumba ama paudambagum tauri. Sign language. Liana magi fenduga wari sanaribado sign language tani. Video do yengna Khagemba na tapna hairakhe. Nongma lambida magi manakta chensilakiba magi fan. Deaf and dumb oibana magi sign language to. Lia bhab taba ngamkiri. Thoudam maram oiraga Lia sign language tamki. Haiki fans khadingmak chap mane. Miyoiba loinamak chap mane. Magi nunggi oiba thamoigi paudamdo karino haiba khangba pamki. Madugi matung nupi machaduba thiraga mathangi magi fan mitta maba kaukibani. Video do viral oikibani. Leiriba wari do tana YAICHENBA mamit kupta video do hanjin yengli. Mapal thongi saktamga nungda leiriba magi thamoiduga kanane hena phajabano haiba aruba wahang amade soidana oigani. Nokmi tauramlaga aroibada khajik uishinkhiba magi meshnado. Masigi minoksidani leiriba mipum khuding sumduna thamlibase. Mayamdugi manungda ngasidi YAICHENBA su yaurare. Thuna sandokpa leina laichat amagum YAICHENBA gi maithongdasu momon minok amat tamlei. Contagious. Her smile is contagious. Minoksigi damakta malem pumbaga lanthengno hairabasu chongthoktuna lanthengnaragi ningkhre YAICHENBA. Huran kiba misak tudagi amuk munduna purakani. Cheksina thamgani ngak senduna leigani. Mamal yam khraba Kohinoor diamond karisu oikhidre magi minoka changdam nabada